Border Town Moreh Dagi Free Movement Regime FMR Mapung Phana Louthok illegal immigrant shing Takthok haina Federation of Civil Society Organization Focs na thadorakpa cherol amana mari leinaba shingda takshillakli cherol asina hai Moreh da leinaba stat force ki personal shingda kuki kulai paiba singna matamga chunaba khusukulai kya sizinaraga landaduna Moreh police ki SDPO CS Anand yauna personal kya hat khibaga halagliba si Focs na taray na laude, tawong ase Moreh Dagi yalhumi sing Takthok laga lo leinaba amasung chin kuki na khutling ba mafam ama samga na ba honarakpani. Tokhaiba kuki sing khaktagi oiba mafam ama samga na ba honarakpada asigumba tawong sing ase chatharakpani. Oiragli ba phibam ase India gi territory da singnarakpo oibana Ministry of Home Affairs na hakchina lobaga loinana illegal immigrant sing ase Myanmar da halangadabani. Nakal amaromda masana masabu village volunteer ni haina saktak chaba chin kuki Kulai Paiba Singna Semba Organization Amana, Haukiba January Kuntrada, Thorakpa Cherol Amana, Moreh da Dukan Famliba Singna, Stat Force ki Personal Singda, Taknaba Ising Amasung Chana Taknaba Polam Amata, Taasigi Ahum Dagi Piba Yaroi Haina, Fongduragliba, Sina Takpadi, Border Town Moreh da Lo Leitre Haibani, Border Town Moreh Yauna, Lamdamasida Tangdulai Taba, Hanjil Hannaba, Amata Ngairaba Pambaidi, illegal immigrant Singa Se Taktoktuna, Masagi Maram da Halan Kibana Oigani, Moreh da Lairiba Stat Force Personal Singda, Ahenba Power Piduna, Lamdama lo chatnaba leibak amani haibasi mayek sengna taknaba honagadabani Union Home Minister Amit Sana Free Movement Regime Louthok lagani haina miyamda pikiba thajaba adu atuba matamda thabak to onthokadabani haina so cherol asina makha tana palli